welcome back. Some sisu san nalek pa male waro biro. Okay. Ayan thao te chan luraga yadare bera kare. Yeah, boy. Anyways, coming back to the video, welcome back everyone. And finally, ngasi 1K subscriber yauja bangam jare mayamgi mating na aduna aibu shout out to birakpa aduga channel asibu like aigi friends tigi ko aigi friends mayam haitare aibu grow tawbada help tawbiba friends mayam plus aigi subscriber khuding mapu aina thagat pa phungdo jare. I want to say a big thank you to each and every one of you. Aduga as a way of showing my gratitude, hagat pa phungdok pa ut pa oina aina mamangi video sing da aigi like 1K subscriber yo matam na giveaway taw jagani hai kibdo adu giveaway gi announcement gi type ta giveaway gi announcement or ni banga sigi video se aduga giveaway gi ba thodok par rules and regulations si thamroi se haidi si taw da ade kind rules thambada adu di thamroi se ba aduga winner ahom du di khanda ba adamina ai hai fatang adum mong do kamana khan sige have do hijer age masigi video se like sigi particular video sida comment amamam pibiramo aduga video sibu like tawbiramo haidi aibu encourage tawbiba comment natragana video siga dum related oiba comment amamam pibiramo ba aduga comment na valid entry oraga aina next video sema matamda next video thagalak pa phawbada comment pibirak pa mayam da aduna valid entry oraga adudagi randomly comment ahom pick tawjaraga aduna winner oraga winner sing dugi apama personal reading amamam tawjarage. So giveaway sa smile na tawarni aduna mayam na like tawba aduga comment tawba kaubiga no si video sida aduga video atopa makhata ba oina aisa zodiac reading tawge tawbune haidi like zodiac sign gi oiba personal reading tawge personal haidi zodiac tugi oiba reading tawgi tawbune ba aduda zodiac loi makki oina di nangaroi ngasi haidi in details oiroi pulap tawdi aduga yamna su sangaroi sangani ba video do aduna randomly zodiac ani khak pick tawraga zodiac ani di gi oiba personality first impression adagi present dana kai oiba future dana kai rapya ba haibagi reading da tawjarage aduga mayam na adum aigi friend site tagi shu aduga dum video da wangang ba am thuna ngange kitang tap na ngango kaina hairak pa yai ba ko ado ai wangang ba do yam thu bane masagi ne dum thaina digi school tammi kan dei hauna ojana ga like pa matam da like ka pahan ba do aduda yam thuman bagi anyer ka halaga dum pahalle ba isi ko ta haude kaina aduduna mayam na warabi no ai su dum tap na mayam ga grow to minaraga samdok pangam na bahot na jage aduga like hen interesting ba video mayam su thagat chabangam na bahot na jarake. So ngasi ga na di like subscribe amadi comment tawba kaubiga no aduga makhata na grow tawba da help tawbiyo mayam na aduga zodiac reading se hawrase. Let's get into the video. Hey guys, so video se ngarang intro na mamaga ay makhata na dum continue tawramdre haidi thieng bagi ngasi na magen ai do ado ngasi se zodiac sign zodiac randomly ani pick tawraga moigi like personality aduga present na kay orak pa future na kay orak pa ba plus advice na kay lay ba habado adugi reading tawgani ado si se zodiac sign nga tani haidi si zodiac 12 mak yarbanes da sige zodiac sing sidagi randomly zodiac ani pick tawrni ba aduga pick tawriba zodiac ani dugi reading na tawdoine. So ahan bada zodiac ani sa hana pick tawrage aduga reading makha thase Capricorn ko aduga next ta zodiac amaga pick tawjarage aduga yengase sina Virgo Capricorn go Virgo ga reading tawrni ngasi haidi moigi life the personality na kai no plus present na kai go through tawri future na kai tawri adu bado yeng doine ado han badai khoi Capricorn gi reading hana tawrse Capricorn se dum Manipuri da ko haidi Manipuri da Capricorn oi biraga English ta na topa oi ba khoi maitai gi ani shui dana amaina oi bi ba leraga su dum yeng bio video se dum general oi bani na resonate adum tarakani aduna adum haidi English ki Capricorn tang na yengani haiba laite Manipuri da Capricorn oraga English ta topa oi ba ga su dum yeng bio ga shukai de. So hawra se Capricorn gi reading se so Capricorn singi sina main card or any main card singi matungin na kay hairige haba matamda Capricorn sing se like recently
toxic oiba relationship amadagi tholokpagumba natragana toxic oiba friend group khara dagi awareness phangba haidi sigi friend group se aiga chanadre or sigi friend group sina ingonda kemta kana pi dre kaina adumaina khangjarak pa awareness phangakpa dagi isagi oiba own path haidi isagi oiba career path natragana isa tangi oiba lambi amada ko hotna jari haidi isagi oina hana need sana prioritize toba gumba haitare ne hana mi gi damakta khalamba mi gi phanaba gumba khalamba do aduduna isada mangza bagumba lakpa natragana isada kana da bagumba lakpa dagi like mi gi khanbagi mi gi khandri kanda isagi hana khanba gumba haitare amaina awareness gumba phangba dagi adugumba phase amada go through toriba aduga moigi personality sina kamai tauge haba matamda mina di ahamba yengba matamda ko haidi he yengba matamda yam friendly oiba adum wa ka se doro doro ngangba oiba ganba do haidi adum yam open minded oiba free and frank oiba gi type ta tawbagi mina he like sukhang khanga da stranger amana yengba matamda yam tinaba nungai do ba close oina pun manungai do ba nungsu nungai gani ba ko haidi adum friendly oiba plus free and frank oiba mi oi ngang to oina tawgalle Capricorn se adubu haidi phattaba romna nataba ko Capricorn singje masagi own goals gumba masagi apamba gumba ama set tarumgani ba adugi goals to phangada ba oitargadi haidi relationship gumba amana or friendship gumba amana adugi goal to phangba da ho to boy tari adugi like friendship or relationship to ma thadat lamaga my goal to chat pangam na ba my goal to phangba ngam na ba adumaina hotna ge kaina khanba mentality chen ba mi oi kang khardi oigani ba but moi say am free and frank oi ba tina ba da dum nungai ba adum open oi ba mi oi su adum oigani ba do since na personality general personality ne aduga moigi like Capricorn singi present ta kai kai hairige or present na kari kari pirige habado adu yengase sisine ko present ki card se pick torage sina present ki card ne the 7 of pentacles se reverse ne ba present ki card se haidi 7 of pentacles sina reverse la ise kai gino haiba matamda problem gumba natragana kitang kai haini present se kitang problematic oiba adu makhar thingnai do kai makha ta na hairige present sina haibado ai haijarake ba ado sigi card se ai se future card se pick toram che tara ma share khalin do amasdang hana hairage so sigi card se 7 of pentacles reverse ne reverse card sina kai hairino hamatamda Capricorn sing hojik present ko moina taw ba thabak se waste oi bai tap ta haidi effort ama thadaru bam jaga amada invest tawge or jaga amada thabak amada invest tawge kaina khanjabagi effort thadaru ba se hekta kana da ba oina chatkiba wasted oina oikiba aduga kahani life ta taw ba se like haurak pada mami chumamba or mapa chumamba oi targa so hojikti adum ayet apan gumba aduga akai ba gumba dum thokpa sigumba se khar thainai ba present sida aduna hojik se present se restructure tawna ba reform tawna ba kanna hotnari ba Capricorn sing se haidi ayambana ko haidi tawruba investment gumba se mangba natragana kainoma da matam thadaruba effort thadaruba se kana da ba oramba gumbagi no na restructure tawriba reform tawna ba hotnari ba admaina tawriba phase amada lay hojik aduga hojik na future haidi Capricorn sing future da kai tholapa yai or kai orakpa yai habado adudo haidene ado khaji card se pick torse aduga si general reading oi banino Capricorn loi maksa 100% resonate tawgani habdi leite ko but adum percentage khara di adum resonate tawgani ba haidi general oi targa su sigi Capricorn zodiac oi basing da dum khara na tragana adum ayamba sorti resonate tawgani na khale do tawda bas dum yaugani ado future card se so 6 of cups reverse ne ko haidi present da su reverse la future da su reverse la aduna future da su problem card dum layer ni ba problem card di layer ni haidi reverse card se dum khatang ni problematic oye aduna sigi 6 of cups sai ba card na kai hari ge haba matam da Capricorn sing the future da past ki oba memories khara na hon tawagumba haidi past ki memories khara dum isada linger taragal kauthokre na khan targa dum loinaraga chatpai mong da khari taweba Capricorn sing je ko aduna sigi memories sing jina hojik kemda khandaba or hojik kemta thausa da boy targa su khara leraga ningjing aga hon tar pai tabda tawba aduga anoba samna have the relationship the example lower seba toxic oiba relationship amadagi tholai na khala seba toxic oiba relationship dagi tholak pasina hojik anoba relationship amda move on tawge na khanba matamda past ki memories myam na hon tar pa linger tar pa adagi hojik kaina present da su kaina adum tawba investment gumba se wasted chat pa effort gumba se wasted oiba sugumba sina future da su ko hai
kainoma anauba ma move up tauge start tauge business ko anauba ma start tauge na khanba matamda past da thokiba haidi hoji present the future da di past ore doine ba na past thokiba oi khidaba mayam duna tawdari si oigadra haibagi self doubt kumba mayam lakcha ba haitare sigumba thengna ba ya future da ide dum kitang problematic di oye doi tar dum overcome tawba ngam gada ba obstacle di oye ba yam aruba obstacle di natte ba adoi tar sigumba khara di dum tholok pa ya ba chances se lei ba aduga advice card chi jo dum reverse ngakta ne capricorn se kai dawrabano khangde ado second last ki card chi jo reverse ne hai se reverse oi taraga su sidi ke haini advice card ne ba dun advice card ni na thoidok na yam ka hena phattabadi oroi ba adoi tar su dum reverse na makhata na advice oina capricorn sing advice oina kai hai ge haba matamda capricorn sing se adum isana hojikta so high give the future da impasse to ba haidi mafam amada or matam amada stuck toraga lebai tapta adugi jaga adudagi move on to ngam daba adagi decision lo ngam daba life ta aigi career gi or relationship gi or decision anauba lo ngam daba gumba haidi decision ja loram da past ki thoki ba myam da hosta high give do maina adu ba yam da linger toraga khanjanaraga si tawni habado khanbam khang daba gumba tawar lebado adugumba do thengnara pa ya ba aduna advice oina kai hai ga matamda isana isagi mental health se phazana kahani specify to biyo ba ai si myam sina mentally overload ayak taragadi decision lobo do hena ngam oidoine or decision lobo du da aphaba decision lobo ngam oi kaina hamdo khanbiyo ba duga yari ga isagi mind da leiba wa myam se mi amada cause oba mi amada share to thopi ba aduga nungai taba mi du da direct hire ba yadraga su kana nom da share to raga isagi mentally overload oidana ba hotna biyo ba haidi mental overload oira aga future da akai ba do hena thoan ba ya by chances to leiba dun advice oina isagi mental health se yamna yengjin biyo mentally overload oidana ba hotna biyo adagi mi ga yari ga dispute kumba conflict kumba se avoid to biyo ba haidi khana chaina ba dispute conflict wa macha am tang dai oitar so adum ba thokpa dun hena mentally stress bi ba gumba se kana dab da stress to ba haitare sigumba si ju theina ba yai plus indecisive oiba su khara control to na bahot na biyo ba hai decision ama loram da anirak ahumlak bu khan boy ta ga su decision the firm oina lobong am na bahot na biyo ba nga gi khan baduna he na problem create tor ga he na mentally awawa pirak kani ba aduna advice na smai na hai haidi adum yari gai mental strength se clear oina aduga yam ka hain overload oi da bi da thamna bahot na biyo adoi tardi any obstacle lakpa matam da overcome to bangam by chances to lai gani na hai ba ado capricorn sing gi reading se matang sai da loi jare ngasi gi reading si da gi dum general information low ba ya ba mayam lotion biyo aduga advice su dum like follow toraga chat pi ga di future da tholaka da ba problem sing su dum obstacles sing su dum overcome to bangam by chances to lai gani so ngasi ga na di for capricorns. Thank you for watching my video. Bye bye. So Virgo gi reading sa or se Virgo gi sis na main card ne main card na kai hari ge haiba matam da Virgo sing se haide nupa oi targa so feminine character na dum strong ba feminine character na strong oi haide na hekta ke hani nupi dong ta uni haba na te ko dum moi da like nupa oi targa so moi gi emotional side se khara strong oi bagi ko adum mayam na khana ba dagi hen na khanjin ba gumba natraga na magi friends kumba magi family gumba gi yam ka hen na khanja ba haitare de relationship kumba su yam value tau jaba mi sing do gani ba hayi nupi sing no targa su yam ka hena feminine oi gani ba nupi sai de moi gi emotional side yam strong oi ba aduna moody gumba yam oi gan ba plus like moi se adum mi gi yam na khanbi ba oi gani haidi adum moi gi masagi needs kumba prioritize to drikana mi gi needs hana prioritize to jaba gumba mi gi nungai na ba mi na kai khan gi ni khot gi ni hana khan ba smai to ba mi oi gani ba duga si card chi matung na hojik na or like present si da kai go through to ri ke haba matam da like Virgo sing se ko masagi oiba soul searching haidi masagi soul purpose kumba ai se si tau gadra haibagi career gi bu oiro natraga na relationship ki oiba oiro any family matters oiro matha saba gumba aman leiba life ta adugumba dagi social life kumba social interaction gumba dai khitang withdraw to ba haidi social media gumba da yam ka hena active oida ba aduga mi gi gatherings kumba friends me ampun ba khotpa sida yam ka hena harau na yaw da ba join to da ba adum isage ba on world am da tawraga leibai tap da to ba adugumba face amada leiba Virgo sing je hojik ko na de moi present da hena atopa kai go through to have do moi gi details to adum hena hairake aduga Virgo sing personality je mi ne yang ba da han ba yam ing tappa adum nai jana hai mi se yam ingjaba tapchaba man ba adum yam cool oina leiba personality amine oye mi gi first impression da aduga moi gi future present na kai pirige habado adu yengase
card se shuffle tauri judgment card reverse ne ko present se da tholai se ado judgment card se ai amtang ga ucharam ge si se chumna lei taragadi mirror ani face tawsalnarga leiba card oibane ba ado si card sina chumna or like aphaba oina reverse na tabida pick toramba taragadi yam aphaba card ne haidi isana career gi bo or relationship ki or tawjaru ba thabak se ma haide chap chana phangba karma gi type ko aphaba thabak tawre aphaba mahai phangba phattaba thabak tawre phattaba mahai phangba amaina chap chana phangjaba adugumba do pi ba sengba dadi like reverse na tabada di adubu sidi reverse oina pick torabani na Virgo sing se hoji present sida ko masana masada self doubt yam tawjaba haidi kainoma ta thabak ama taramdai de isana isa doubt tawjaba isana isa judgment bijaba gumba aduga overly critical oiba thabak ama taw matamda aphaba khandrikana phattaba criticize tawba side nga tahana khan sigi thabak se tordi si phattaba se lakani sigi thabak se tordi si phattaba se lakani haina adugumba mayamna criticize torga moigi mind je stressful or yam chaotic oibado yamna diverse oibado moigi mind hoji stress mayamna overload toraga tawham lakpham khangdaba adigi kai tawsi khanmam khangjadaba masana aduga kainom taramda adum doubt hana da tholakpagumba sigumba se present sida yam tawri ba haidi decision lobom khangdaba adigi tawri sibu chumira lanlira khangjadaba sigumba mayam sam thengnari ye present sida aduna kitang problematic oiba chaotic oiba present ama oi ye Virgo singi damakta aduba se general reading oibanina mi khudi maktadi like tumamdab se aido Virgo kharagidi moina tawjaruba dugi mahai dum phangjaba effort phajna thadaraga na aphabba chapchaba phangba aduga thadadragana kitang kai haini like moina pameba goal dagi divert tawba kai results phangba hai tai adumaina leramba su yae do mainly Virgo mainly mayam gi oina dikwa hai si reverse oina pick toribanina over critical over judgment aduga self doubt siguma mayam se thengnari haiba present sidadi ado future card na kai pirige habado yengase future the princess of pentacles sigi card na future da ko haidi like kai habano Virgo singi future da kai orak pe habdo haido ne do ai advice card dum pick tar mage haidi future da kai orak pe ba aduga isa gi oina like Virgo singi oina kai advice lei ba haibadu ne ba ado sisina 8 of wands na Virgo singi advice ne haidi future card to hana hairage ko aina aduga advice oina isana kai tawba ya ba habdo adusu haira aduga Virgo singi damakta sigi card sina present hai future da kai ora pa ya ba habdo future se ani thokna pi habe maram sisu ai mathangi advice card to na hairake ko da han the futures ani thokna pi se kai no habdo hana hairamge future se ahan bada Virgo sing se yam thina like isagi life goals da mangjil thana changjili ba progress toraga changjili ba aduga like isana pami ba goal da adu da phangna ba rapid action thadaraga hotnari ba haitare adugumba yam aphaba future ama haidi isana hotna jamando dum chapchana nga sai en haibdo judgment card tuna chumna pick tawbagi mong da miyoi kharagi di isana effort yam thadaraga na tasengna thadajari ba effort tu gi chapchaba result phangba adumaina tawba future jida yam kai hani isagi life goals or career goals ta apa maduda hotna ba taragadi adum aphaba mahi chaba phangbagi chances to sigi future card sina piri ba haidi adum isana bu phasna hotnaragadi hotna jaman phangbagi type ta haitare aduna like future da di aphaba future amadi leiye adubu fattaba side amasu leiba fattaba side amasu lei haibagi maram sina kaino habdu so ai haijarake ba haidi ngasai hojik present ta problem gumba self judgment gumba over critical gumba oin hai ko adu present to samdok pangam jada ba isana hai tare haidi present se soi ne isa je judgment of se isa da mangjari ne khang na present se samdok pangam da ba aduga daydream taraga leiba aduga isa gi thabak tawga da ba matam da ta hodabi da delay taraga procrastinate taraga thamba gumba daydreaming taraga matam manghan bagumba siguma se taraga di future da hotna jaman da phasna hotna raga su phattaba side ta haidi matam chana hotna hodabagi natraga na over critical or over judgment tawba se samdok pangam dabagi isana isa thajaba watpadagi effort to da mahi chana ba hotna bang pi khiba mahi chana ba effort pi bangam daba sigumba sidagi future da su disappointments kumba sigumba se thenara pa ya by chances su leiba aduna advice card china kai hairige habdo ai harake banga sa haidi aina future ani thokna pi habdo adugi maram da ai harake ba sida sigi 8 of wands sariba card se sigi matungina advice oina kai leige haba matamda prince sigi Virgo sing se hoji hotna ba like taw ba thabak ta mai pak ta ba or over critical ba over judgment or pizza ba isana sigumba se thadok piraga phasna isagi chatkala ba clear cut goal ama thambiyo ba clear cut goal ama thambiraga aduda phasna progress taraga
tapna ingna hotna biragadi ngasai aphaba outcome isana hotna jekiba line du da mahai chabagi outcome da phangani ba aduna tabi da impatient oiba rush tawba haidi thabak se nang horoi matagum aina hojik ta haigedune delay taraga daydreaming tawthoga laithoga matam do yaura akanda na nang horoi matagum impatient oina jar rush tawbagum tawraba adu oitaraga di bad side ki future do chakhiba ba chances se le baduna advice da kai haige matam da yari gai tawgada ba thabak se matam chana tawbiyo aduga isagi oiba over judgment and over critical oiba thoughts so lang thokpi khragane isagi oiba career or goal dugi clear cut idea ma leraga phasna hotna biyo na haiba adu itari future da dum successful oiba ya ba chances to leye aduna tabida dum ngak tang gi wakhal duna over critical oraga isana tawbam khangdaba mathok marong khangdaba phema amda laitardi like future da sudum seki oiba unstable oiba future amada chatpa ya ba chances to laiba so Virgo singi reading so matang swaida loijare sigi general reading sidagi dom isana atai da yam ka generation na tawdraga su advice gumba sidim notion biyo sididum generally resonate tarongani aduna isada su kana basu oigani so Virgo singi damaktani thank you for watching my video bye bye reading se ngasi gidi zodiac ani reading lawyer khre duna matang swaida lo shinjarage mathang da zodiac ani amamuk like next video da randomly pick tawraga adu zodiac ani dugi reading amuk tawjarake aduga next video da di giveaway gi result announcement tawdoine aduna aina ngasai video horakpada haijakhiba dumaina video asibu like tawbiraga comment tawbiba kawbironga no comment na giveaway gi entry oigadoine aduga makhata na ibu like video asibu like subscribe share tawbiduna ibu makhata na grow tawbada mayamne help tawbiyo aduga mathang zodiac reading dom next video sinda I hapchara age so for today everyone thank you for watching my video stay tuned for more bye bye